खुरमजरी ISTV की मणिपुरी पाव मियेंग ताबिरबु सिंह मुतराम नोक्सरी हौजिक फाबु की मरोइबा पावदा थासिगी कुंतरुक्ता पांगथोकदोरिबा 68 सुबा रिपब्लिक डे की थौरमगी फुल रिहर्सल ngasi पांगथोकरे हौजिक पाव सनोंग एपिजरी थासिगी कुंतरुक्ता पांगथोकदोरिबा 68 सुबा रिपब्लिक डे की थौरमगी फुल रिहर्सल ngasi पांगथोकरे पुलिस की अकनबा सेक्शन थौरांगलोइना पांगथोकिबा फुल रिहर्सल अदुदा मणिपुर पुलिस IRV MR स्कूल अमदी कॉलेज के महरोई सिंह NCC बेन नसिंगबा तोंगान तोंगानबा ट्रुप क्याना सरुक याखे ngasi के रिपब्लिक डे की फुल रिहर्सल अदु फर्स्ट MR ग्राउंड दगी हौके कंगला फाउदुना चटकिबा पुन्ना कंटिंजेंट हुंबद्रा हेनबना सरुक याबा फुल रिहर्सल अदु कंगला दगी थोरकलबा मतुंगदा कंगला पाक परिंग द लागलगा अमुक हन्ना फर्स्ट MR पेरेड ग्राउंड दा लमथुंगफम ओइके पेरेड कमांडर ना तरेसुबा MR की CO अचिन हॉकिम नोइकी अदुगा रिजर्व पेरेड कमांडर ना मणिपुर पुलिस ट्रेनिंग सेंटर की असिस्टेंट डायरेक्टर PG सिंगसित ना ओइकी कंटिंजेंट सिंह अदुगी रिव्यू ना DGP LM खोकेना पांगथोकी थरम मदुदा सिक्योरिटी की मकोक थोंगबा ऑफिशियल क्यासु सरुक याकी especially able person singing अमरमदा बिष्णुपुर डिस्ट्रिक्ट की ओइनसु थौरमसा सरुक यागदौरिबा कंटिंजेंट सिंगी फुल ड्रेस रिहर्सल डिस्ट्रिक्ट असिगी DSA ग्राउंड दा पांगथोखरे मणिपुर पुलिस की कंटिंजेंट निपान अमदी अतै स्कूल अमसों सिविल कंटिंजेंट तरा निपान यावरगा अपुनबा कंटिंजेंट कुंतरुकना सरुक यादुना पांगथोकिबा फुल रिहर्सल अदुगी पेरेड कमांडर DSP कमांडो सोनी SG शेन ओइकी रेना रिव्यू ना डिस्ट्रिक्ट असिगी SP जोगेश चंद्र हौबिजमना तौकी ngasi full rehearsal aduda district asigi DC Pawan Yadav amadi atai district level officer kya su sawyaki March thada Manipur da lakani thajanariba Prime Minister Narendra Modi na sangagani haina thawriba Mantri Pukida sagatliba New Secretariat Building ngasi Chief Minister N Birena yengsinkre Chief Minister na yengsinkiba aduda works amadi atai mari leinaba official kya su loinake Chief Minister na thawak suriba mawong adu apenba phongdokpaga loinana hena yangsin na sujinnaba mari leinaba singda poktak piki Science ki lamda thoidok hendokpa mairoi sing punging thogatuna Nainil Infal na anoba robot puthokiba Johnston Higher Secondary School gi mairoi Nandalal da mangna robot sabada sangba masak mathum sing sahi tara lemna piragani haina lokthokre Mahiroi asibu unaraduna Nerek Executive Director T.S. Prameswarna wafamasi phongdokpaga loinana Mahiroi asida puning thogatpa wafam kayasu phongdoki South Korea da pangthokadoriba Sustainable Development Goals English tara nipan da saruk yarunaba Manipur dagi Khatrimemu Onil ngarang South Korea gi damak Delhi thadokre Delhi da lariba ISTV gi Delhi correspondent Seram Roses ka akhanana unaba amada Onil na phongdok lambada Indiana Sustainable Development की Clause 16 दा यावरिबा Peace, Justice अमसों Inclusive हारिबा हुमसी Neglect तौरिबा सी तौफम थोकते Development हाइरगा सुनगी लंबी थोंग सेम्बा खक्तन ओइबा नते Justice यावदना Development ओइबा यारो हैबसी Summit असिगी मरोइबा पांदमने मणिपुरदगी मियोय लिसिंग अमा चौवा हेना फेक एनकाउंटर दा हातोपिखिबा असुम वायल फंगनबा अमसों मराल लेबसिंग चेराक पीबसु Sustainable Development की सरुक अमनि हाइके Mangna makha taraduna summit asi South Korea gi government na daita lawduna atai non government organization kya ga khusam naraga pangtokpani hairi Indiana masi ki matang da sustainable development goal 16 ki commitment yam critical ho hai bi masi interlinkage na goal 1.7 going link up going to get over team later ka di particular situation India ki yam kana conflict lai mo Kashmir ko si
नॉर्थ ईस्ट खंगे सेंट्रल इंडिया खंगे लेरिबा काक्टु मैंने इंडिया मसीदी कमिट तौरगदी मोई इशू अकाउंटेबिलिटी अमा साकदागदी नेशनल मोई इशू kan nabki da mate ado IT mode masi data report in 2018 amasung 2019 da to so koi preparatory meeting ne koi sakse masi da india issue koi na shapi ba yama pi aro masi mu asu asu ni pi ba loje da hai ba human rights violations se ki mathap action lokot na justice kun ba hai se masi su sustainable development ki ya ba maru yo para ba hai ni very much sarab project ISTV news Mitai Baitai Bu general category da chanhalam liba si Indian Constitution gi mayok tani haina Bosem gi hanagi chairman oiramba thabak tagi potharaba IPS Posangbam Dhanakumar na ngasi maki yumda paumising unabada phongdokre wafam asi coordinating body of scheduled tribe demand committee amadi scheduled tribe demand committee na sinduna paring naina satharakpa Maitai Mitai Bu scheduled tribe ta salhanbagi matangda akhang hai singi wakhalwan phongdong hanabagi ani suba tangkak oina धन कुमार का उन्नबदा फोंदोखिबने धन कुमार ना मखाता किबदा इंडिया के आर्टिकल 14 की मखादा थाक मानदना लेरिबा प्रूफ सिंबु मानहनबा हाइबा वाफम सिंग अदु सोलिसिंग समापन यांखै माथोइदा मितै मैतैबु जनरल ओइना हाबलंबा असिना इंद्रे हाइबगी सबसाब खुदम ओइरे मितै मैतैबु शेड्यूल ट्राइब लिस्टा चलहनबा हाइबसे प्रूफ असिबु थाक नेमहनबा नत्रगा वांगहनबगी वाफम याउदे मसिदी इंडिया Constitution na piba purup asigi phangpham thokpa hak adu longnabagi amatangairaba pambaini India da lariba sotharaba purup singi marakta mimanaraba purup singa sangdamnaba yauriba asi mitai mitai khaktani hauji lariba purup asigi khunairol asidi scheduled tribe oiba yabagi sabsaba criteria su suraba purup haibadu oiri purup asi haujingmaki oina administration da saruk yaba ngamdraba amadi Mahorol degi sanaraba sanarol ngakna satliba pru amasu oiri ek is policy lakpa amadi mitopna nongma kangdana sangsilibasna maram oiduna purupasi kunai aman lingduna panba ngamlaroi daba purup amagi thakta hantharak le haibasi ekhoi masel fawba khangadana lairiba simak laibak thibadi purupasi ST lista yamna atu matamda salal hawdaba tarabadi masa mathanta lepang ngamdraba purup haibasi soidana oirak lagani haina makatana phongdoki Nadi aku di landlocked area na bus na kay dakar sana amani hawjiti hekta open no na mass kano migration mass kano movement on lega do matam sita aku di land si project do ho yan jom da gale and schedule land when sal hawtra gadi yam na thuna umut ke ko lei ama railway line pura hang denge ekis policy pura implement do denge sigi momang da ko drive pi lista na ko lamji Schedule lane na goyoba natre harsu adugo manana protection pibe aba fiwom da tmogrogadi akoi gi ancestral land su mangini akoi gi yumbu mangini je simagai thamjabe Thasigi tangkun mathoida Chief Minister na loans tawkiba haksal gi tengbang yawba lakiba asa worker singna mokoibu thawai wawai bidi haina pendabadagi uniform sing mai thaduna protest tawkibagi dama police na fajin giba asa worker mapan ngasi sairap court ta laiba CJM Imphal West Lankham Pau Ton Singh gi court ta puthoki mokoi puthokle haiba pau tabadagi masing yamlaba asa worker singna chairap ta thomjilakjuna khongjang sangsinki mara laitaba asa worker sing thado faba taragana mokoi punna faw haiba kholaw kya lauki police ki maikai dagi pamdaba thokdok thoktanaba court ki gate launch duna thambadagi court ki thabak thoramda apanba piki matam sana ngarba matung da mokoi bu faki badu Imphal East District Chingi haina phongdorok padagi Imphal East District Chingi haina phongdorok padagi Lamphel da laiba Chief Judicial Magistrate Imphal East Lanlaimagi court ta amuk puthoki tungda makhoi mapan numit mangani gi police custody da remand piki Hokiba January kunmathoi statehood day nimita Kumalampak Stadium da pangthokiba Chief Minister gi haksal gi tengbang loans tawba nimita Manipur da lairiba masing yamlaba asa worker singna saruyaki nimit aduda asa singbu thawai wawi bidaba thawai usitabadagi thawong sililang liba singna ulakpadagi khoisong naraba asa singna thaw ningdaba thodok tu jathakibani kanagumba amatana asa worker singbu insinbagi wafam naite madu pendabagi kholawngi asa worker singbu director amadi health minister na unanaba kauraga lambi da asa worker gi lusingmi mapan fajin khiba si laibak thibani mokoi
टेक्ता कायदना अमदी कंडीशन अमता यावदना थादोकपिरौ लोइनना ममांगदा चीफ मिनिस्टर यावना आशा सिंगना पिसिनकिबा डिमांड सिंग अदु खनाबिदुना थबक तोइनो ओंथोकपियु हाइरि करिगुम्बा फाजिनदुना थमलिबा आशा वर्कर सिंग अदु थादोक्तबा तारगदी तोंगान तोंगानबा खोंजंग संगसिलकपा याय हाइना अकनबा वाफम थमबगा लोइनना मसि थोक्तनबा मरि लैनबा सिंगना खुदक्तगी थबक लखटपियु हाइना ऑल मणिपुर आशा वर्कर यूनियन की सेक्रेटरी इंचार्ज एस सुजाताना थादोरकपा सेरोल अमना खंगलकले अमरमदा ऑल इंडिया ट्रेड यूनियन कांग्रेस मणिपुर स्टेट कमिटी नसु आशा सिंगु फाजिनकिबगी थवोंग अदु अकनम मोंगदा कंडेम तौरले आशा वर्कर सिंग फाजिनदुना थंबगी महुत्ता मखोइबु डिमांड पीबना हेना असुमुक ओइगनी हाइरि हौजि पावगी मरकथना अतेंबा ब्रेक अमतांग लौजरी ममा मपाना मचाद पीबा ngamba khwaidagi chawba khudolsi ichabu mahi tamanbani Slopeland Public School Khongjom Northeast India da khwaidagi chawba amadi nanba boarding school ni Slopeland Public School Khongjom da masimak admission tawbiduna ichabu mahi tamanbiu Sagolwan Monanglerk Nepra Menjor Liba, Ayush Wellness Center da well qualified doctors amadi staff singalonena makal makha ke agilaina singlaying jari lonena mafam machi community hall da lisingani traimpan gi January tang kuntrita gina kuntra mathoi bawa slim camp ama pangthok jagani akup pamarol gi demok makha gi number asida contact tobiu It is Neroka versus the Indian Arrows live from Imphal. And why we're so excited about this game is that with this broken Subhash, another chance, another goal, and live school sir, being a school begin a class game over class smart class facility lay, van service lay, boarding facility lay. That live school na tamaba saturday extra coaching tuition tawgi ba thau ta hang sing se sana ko dam gi matam se yam na pang arik tana tana lai su tam school hina sanga khara jang yu ga ta la ne mo adu ai isa su sida tamang ge ya ga do अनुभव सही के लोइना इम्फाल फाइनेंस की सही कुनमंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौबो ऑफर म पीजरी टू व्हीलर पाबिबसिंगी अहानबा लाकपा कस्टमर सानबदा 0% इंटरेस्ट दा लोन पीजरी डॉक्यूमेंट्स यामदबा गारंटर सु यावदबा कइनो फमदना खंजाना लेरिदिबो नंगौरो होजिमु लहरुरो एदि लहरुरे Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohanba Traders, Moirangkom, Jingakam Laikai. The Blossom School, well begun is well done. Moirangkom and Changangai campus affiliated to Bosen. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Break matung sa taram na moksari makataba pauda. Mamang sahida marar irei leitana Assam police ka mari leinaba FIR amagi makada Silsar police na fazinduna sahi adugi November 19 dagi jail da thamlakhiba aduga sahi asigi January 13 ta court na bail da thadongnaba order thokraba Frelapam Rocket Sarama Alice Inausa Alice Bishana sahi homfu night super gi driver amabu thadoka daba numin humni da ngarba matamda singnaninga eba mongda January 13 da fibam thina sikibagi thongbo Superstar Club Thawal Awang Lekai amadi Kunai Kanba upon Mamaira Pai Loop Kokmapal Thawal na yamna kanna yaningda phongdorakli General Amada Mahak Silsa Central Jail da yamna singinanga eba mongda lekidabani Rocket Sarama January 13 da heart attack tawre Silsar Hospital da laikana duna lairi haina maki loina bida kanagumba amana phone tawraki
माकी लोइना बिना सिलचर दा लेबा मनाव नुपादा पाव पीदुना येंगबा चलुबा मतमदा रॉकेट की असी भागसांग फंगखी लोइना इमुंग मनुंग अयाबा यावदना माकी पोस्टमार्टम तौथोकलमखी हिरमस की मतंगदा मणिपुर की चीफ मिनिस्टर ना असम की चीफ मिनिस्टर उनदुना मिसी असी की मतंगदा चपचाबा लंगला लंजिन पुथोकपियु हाइरी Mahairoi singi punsigi pandam amaga loirena bosem amadi kosem na pangthokadoriba class 10 amasung 12 ki high school living certificate amadi council of higher secondary ki exam da saruk yagadoriba Mahairoi singda social students union of Manipur na yepapauzel pirakli makatana exam da saruk yariba Mahairoi singi marakta khwaidagi mark wangna fanglakpa Mahairoi singda lup asina sahi asidagi hauduna lamyan ba irabot ki mingda Mahairoi manga khangatuna ngamjaba khudol pibaga loinana ikai khumnaba utkani hairi Manipuri Students Federation MSF ki taruk suba federal committee ki nauna khalaba member sing wasakpagi thoram Manipur Press Club ta pangthokre thoram aduda senior advocate Khaidem Manina Ot commissioner oina wasak laukiba MSF ki president N Muktangamba amadi Returning Officer Siraj Uddin su Sarugyaki. Ngasi wasak lau kraba miyoising adudi President da NG Milan, Working President da Lucky Konsam, General Secretary da Okendro Hishnam, Finance Secretary da Yandremam Ibungo Masa, Vice President Manga Amadi, Executive Member Tara Punna Miyoi Kun Manga wasak lauki. Thoramadu da Naungna President Khallava NG Milan na Fongdo Kibada, MSF na Lakaduriba Sahi Asasu Point Taramathoida mapung oina thaba pangthokani makoising adugi manungda federation asina hanadagi pangthoktuna lakpa aikoi larik ningthina tamsi haiba campaign makhatana chathakigani Mahairoi sing amadi naharol singna lamsat sajat hongali bastagi kananaba moral education tangai fadana tambibagi mathok tabana masi tambinaba campaign chathaba iramdam khunai asibu masak khangnaba buwari amadi khunai lon school college amadi university da syllabus ta yahonnaba amadi nationalism amasung patriotism gi wakhalon sagatuna puruk khuding mangna manipurasi punna khundaminasi haiki mana makha taraduna manipurasi puruk amakhakta nate punna makini haiba wakhal saganaba aikoi khunai khangminasi haiba campaign su sangsingani haiki Malem gi tongan mafam sing da leiriba Manipuri singna khundari mafam sing da leiriba Manipuri sing asiga akhoi Manipuri Students Federation na achauwa kanu ma lokhatcharaga makhoi ga punchilla matungda Manipuri sing hariba Manipuri sing aduna mama leba Manipur da laga karigumba hiram khara da mahi tamning bataragadi madudai aikoina angama mateng pangjaraga aduga ngasigi lengakta lebiriba aikogi mapi mapaw bising so hariba Mahairoi sing asina la haraga akoi lamdam asida mama lepa Manipur da mahi tamma matamda makoigi tangai phadana changdaba yadaba visa na chingba sem sabada athubada yahanbiba loina makoida aikoina lengakna assistance ma ama pibiraga scholarship ma ama pibiraga hariba tongan ba malem mafam sing degi lakadaru Mahairoi sing asina iramdam Manipur sida masagi education lobu matamda mahi tamja matamda achauba mating pangbigani habiga chetpa thajaba do lenga asidasu thame Manipuri Students Federation MSF District Committee Jiribamna Jiribamdu lariba class 9 amasung 10 gi mathakta tamliba satra khudimak phanek satkadabani Jiribamdu lariba sarkar gi amadi private school singasu chaliba sahi English nita nipan taramapan gi session dagi high school gi thakta laiba nupi masa singnasu phanekna uniform oina salanabagi damak committee asina appeal tawrakli Committee ki General Secretary in charge Bharathiamna Thadorakpa Cherol Amada Iramda Masigi Inat ki su oiba phanekna uniform oibana sal thungi phibam dasu asoba ohum mama purapa ngamgani hairi Manipur People's Party MPP gi sahi ahum gi thaupugadaba president khananabagi election lalba February gi tang marida pangtholagani hairi election asida mioi mari oinam Zugindro Wangoi AC Sarat Kumar Maimom Uripok AC Yangkokpam Priyokumar Hengang AC amadi Mayangmam Amutombi Hyanglam AC na lamba taunagani election asida voter chahum marfudrama panna vote thadanagani hairi Patriotic Writers Forum Manipur gi sahi gi mifam pangthokibaga loinana English ngani tara nipan dagi English ngani kunmatoi fawba forum gi nauna thaupugadaba sing khankhre Hanagi Vice President Yai School Khwairakpam na President oiragani aduga Secretary na Hanagi Secretary Rakesh Naurem na oiragani loinana Executive Member oinana ba mioi singsu khankhre
World Weightlifting Championship da gold medal lorokrabi Saikhom Mirabai Chanu ngasi Imphal da thorakre mapu miyamna Imphal International Airport ta taramna okre Mirabai nongpok kaksingdagini handakta USA da pangthokiba World Championship aduda kg nifunipangi category da saruk yaduna gold medal lobutanatana world record su thambangam kibani ngasi mahapu opagi thoramadda nongpok kaksing village development organization amadi nongpok kaksing Mirabai bigi miyamna saruk yaki pawmi sing da wangang aduna Mirabai na phongdokibada India gi oina Karnam Malaysiana gold medal lorkraba matung sahi kun asi gold medal lobongamdana lakibani sahi kun gi matung da laibak phabadagi gold medal lobongamba asida apenba poi mangna makha tarduna maki maikaidagi khwaidagi nakpa targeti Commonwealth Games amadi Asian Games oiri masidasu gold phangnaba honagani loinana 2020 da Tokyo da pangthokadaba Olympic dasu gold medal lobongamnaba honagani haiki जी आइगी ख्वादी क्लोज होइबा कॉम्पिटिशन हाइका दी कॉमनवेल्थ गेम्स है एशियन गेम्स सिगने ख्वादी मरु होइबा एशियन गेम्स मेडल अदुगी मतुंग दा आई ओलंपिक के क्वालिफाई 19 दा वर्ल्ड चैंपियनशिप लै अदु मतुंग दा 2020 ओलंपिक सिगी दा मुक्ताई फजना प्रिपेयर तरोगा टोक्यो ओलंपिक दी सोदमके मेडल लौननबा होटना जगे आई ngamjari isagi record ni national gi ado sim ai gi record se isana isama adum kana tomna ba hena sidagi hena tawba ngamnana ba ai kana honage Tamenglong and Longmai District Citizens Welfare Forum na thadrok pacherol amada District Council ki mikhalda nominee sing bot thadaba yani yarwe haibigi matangda chayetnaba lairiba si mai leinaba singna athu matamda tigat piduna sabsaba ama member singda khanganaba honabiu hairi Haukiba January kunmathoida Khopum Police Station gi manung janba Laisau Village da angang singna khangdabadagi pairubana maram oiraga bom pokhairakpadagi angang ani leikidaba aduga ahumna sohon kiba thodok adu laibak thiba thodokni renana thawong adu United NGO Mission Manipurna akan mamong da condemn tawrakle thodok adu gi matang da special investigation team siamduna thidokpiu bom experts tin thajinduna mafam maduda makhatana bom daibra haiba thidohan view renana maral leiba sing an gi oiba chapchaba serak pibinaba NGO asina mari leinaba singi pungning singsilagle Kharam Students Union Sindana Tare Suba Cultural Conference cum Sports Meet ngasidagi horaga tang pundaru phawba Kharam Palel Village New Kasar Road ta horaga ni hairi Conference asi Culture for Peace and Identity haiba theme da pangtokani hairi All Manipur Indigenous Welfare Organization Sindana Langthaba Lep Wang Lekai Dalaiba Lining Tho Puthiba Haraubungda Lai Harauba relates to the protection of the indigenous people of Manipur Haibasida Khana Nenaba Mifam Ama Paktokre Thawam Masida film star RK Kaiku organization ki president Ishwar Chandra Amadi Atai Masak Naiba Kayasu Saruyaki Hauji Silakpada Maruiba Pau Amahana Pizari Thasi ki kuntaruk ta pangthok dori bom pumapan suba Republic Day gi thauram gi full rehearsal ngasi pangthokre Hozi pabagi na dia ISTV ne pizari ba Manipuri paw matang sa loijare mieng tabir bising bamukana kurumjari